ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯑꯁꯤ ꯅꯠꯇ꯭ꯔꯗ ꯀꯣꯔꯧ ꯀꯣꯔꯧꯗꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯐꯨꯝꯕꯪꯅꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯔꯤꯇꯥꯅ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯅꯗꯤ ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯄꯥꯝꯂꯦ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯗꯥ ꯀꯣꯔꯧꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯂꯔꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯗꯥ ꯀꯣꯔꯧ ꯔꯤꯇꯥꯗꯨ ꯀꯞꯅ ꯀꯞꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯔꯧꯅ ꯔꯤꯇꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ ꯔꯤꯇꯥꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯀꯣꯔꯧꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯃꯨꯛꯇ ꯅꯣꯛꯂꯛꯎꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯔꯤꯇꯥꯅ ꯀꯣꯔꯧꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠꯅ ꯇꯞꯅ ꯊꯥꯔꯒ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯥꯏꯅꯀꯣ ꯗꯥ ꯀꯣꯔꯧ ꯑꯩ ꯅꯪ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯁꯨꯡꯆꯠ ꯆꯠꯈ꯭ꯔꯅꯨꯋꯣ ꯀꯣꯔꯧꯅ ꯍꯩ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯤ ꯏꯆꯟꯇꯣꯝꯕꯤꯒ ꯑꯩꯒꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯀꯪꯗꯅ ꯉꯥꯔꯤ ꯑꯣꯜꯂꯒ ꯁꯤꯌꯣ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯔꯤꯇꯥꯅ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯋꯣ ꯇꯧꯍꯩꯗꯤꯌꯦ ꯁꯤꯕ ꯀꯌꯥꯔꯣꯏ ꯁꯤꯒꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯀꯥꯟꯗ ꯀꯣꯔꯧꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤ ꯑꯩꯁꯦ ꯁꯤꯕ ꯌꯥꯔꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔꯤꯅꯦ ꯔꯤꯇꯥꯅ ꯀꯣꯔꯧꯗ ꯇꯞꯅ ꯀꯣꯜꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯐꯥꯎꯗꯤꯅꯦ ꯅꯪꯒꯤ ꯅꯍꯨꯠ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯉꯝꯂꯣꯏꯌꯦ ꯀꯣꯔꯧꯅ ꯑꯁꯦꯡꯕꯩꯔꯣ ꯔꯤꯇꯥꯅ ꯑꯁꯦꯡꯕ ꯑꯗꯨꯗ ꯀꯣꯔꯧ ꯅꯪꯅ ꯍꯟꯗꯛ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯣꯔꯧꯅ ꯔꯤꯇꯥꯕꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯑꯗꯨꯕꯨꯔꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕꯅ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯤꯕ ꯔꯤꯇꯥꯅ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯀꯣꯔꯧꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯦꯛ ꯁꯨꯕꯅꯤꯗ ꯐꯔꯁꯦ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯁꯟꯒꯤ ꯁꯖꯤꯛ ꯑꯝꯇ ꯐꯥꯜꯂꯨꯈꯤꯒꯦ ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯅꯦ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯅꯤ ꯆꯪꯈ꯭ꯔꯣ ꯅꯪꯁꯨ ꯏꯍꯦ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯈꯤꯒꯦ ꯔꯤꯇꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯀꯣꯔꯧꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪ ꯅꯨꯡꯊꯤꯜꯗꯣ ꯊꯕꯛ ꯀꯣꯝꯂꯗꯤ ꯏꯆꯟꯇꯣꯝꯕꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯣ ꯉꯥꯏꯍꯥꯛ ꯂꯧꯕꯤꯒꯦꯔꯕ ꯔꯤꯇꯥꯅ ꯂꯧꯕꯤꯒꯦꯅ ꯑꯩꯒꯤ ꯊꯕꯛꯅ ꯃꯔꯨ ꯅꯠꯇꯦ ꯏꯆꯟ ꯅꯨꯄꯤꯅ ꯃꯔꯨꯅꯤ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯀꯅꯥꯅ ꯂꯧꯕꯤꯒꯦ ꯑꯉꯥꯡꯗꯨꯕꯣ ꯀꯣꯔꯧꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯀꯅꯥꯅꯁꯨ ꯂꯧꯕꯤꯗꯦ ꯃꯇꯣꯝꯇ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯅꯦ ꯔꯤꯇꯥꯅ ꯀꯩꯅꯣ ꯗꯥ ꯀꯣꯔꯧ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯅꯍꯥꯟꯈꯩ ꯑꯉꯥꯡꯗꯨꯕꯨ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ ꯃꯇꯣꯝꯇ ꯁ꯭ꯀꯨꯜꯗꯒꯤ ꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯂꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯗꯕ ꯀꯣꯔꯧꯅ ꯍꯥꯏꯗꯧꯗꯤ ꯅꯪꯗꯤ ꯁꯨꯡꯊꯦꯡꯁꯨ ꯊꯦꯡꯅꯗꯅ ꯍꯧꯖꯤꯛ ꯊꯦꯡꯅꯕꯩꯅꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕꯨ ꯃꯅꯝ ꯃꯅꯤꯌꯦ ꯃꯆꯟꯅꯨꯄꯤ ꯐꯥꯎ ꯐꯖꯅ ꯁꯦꯟꯅꯗꯕꯁꯤꯕꯣ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯃꯅꯝ ꯃꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯤꯇꯥꯗꯨ ꯈꯔꯗꯤ ꯏꯀꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯐꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯅ ꯇꯧꯖꯔꯒꯦ ꯀꯣꯔꯧꯅ ꯅꯣꯛꯂꯒ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯐꯔꯦꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯀꯣꯔꯧꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈ꯭ꯔꯦ ꯔꯤꯇꯥꯁꯨ ꯀꯣꯔꯧꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯤꯇꯥꯅ ꯊꯥꯁꯅꯥꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯧꯕ ꯆꯠꯄꯤꯔꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯊꯝꯕꯤꯔꯝꯕꯁꯨ ꯌꯥꯎꯏ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯄꯥꯈꯪ ꯑꯃꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯪꯗꯨꯅ ꯂꯩꯁꯤꯟꯕꯁꯨ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯈꯟꯗꯨꯅ ꯇꯣꯏꯅꯗꯤ ꯀꯣꯔꯧ ꯍꯣꯏꯗ ꯆꯪꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯇꯧꯗꯦ ꯊꯥꯁꯅꯥꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯔꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯤ
ꯃꯤꯒꯤ ꯃꯆꯤꯟ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯒꯅꯤ? ꯔꯤꯇꯥꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯊꯥꯁꯅꯥꯒ ꯄꯨꯟꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄꯤ CCTV ꯀꯦꯃꯦꯔꯥꯒꯨꯝꯅ ꯃꯃꯤꯠ ꯊꯧꯕꯤ ꯅꯨꯄꯤ ꯈꯔꯒꯤ ꯃꯆꯤꯟꯗꯒꯤ ꯏꯕꯣꯍꯜꯅ ꯇꯥꯔꯦ꯫ ꯅꯨꯡꯊꯤꯜ ꯑꯃ ꯔꯤꯇꯥꯅ ꯊꯥꯁꯅꯥꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯅꯥꯎꯅꯨꯄꯥ ꯔꯕꯩꯒ ꯊꯦꯡꯅꯔꯦ꯫ ꯔꯕꯩꯅ, "ꯏꯆꯦ, ꯅꯪ ꯕꯥꯖꯤꯅ ꯅꯁꯥ ꯆꯥꯕ ꯆꯩ ꯑꯃ ꯄꯨꯔꯒꯅꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯦ." ꯔꯤꯇꯥꯅ, "ꯌꯥꯔꯦ ꯃꯤ ꯃꯔꯨ, ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ?" ꯔꯕꯩꯅ, "ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯀꯣꯏꯕ ꯆꯠꯂꯤꯕ." ꯔꯤꯇꯥꯅ, "ꯍꯦ ꯅꯪ ꯉꯥꯏꯈꯣ, ꯑꯉꯥꯡ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯤ ꯄꯥꯎ ꯖꯥꯠ ꯌꯥꯝ ꯇꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥ?" ꯔꯕꯩꯅ, "ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ?" ꯔꯤꯇꯥꯅ, "ꯑꯁꯨꯝ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯒ ꯌꯥꯅꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯟꯅꯨꯄꯤ ꯅꯥꯆꯟ ꯃꯥꯟꯕꯤ ꯃꯅꯞꯆꯣꯕꯤ ꯑꯃ ꯂꯩꯕꯗꯨ ꯅꯪꯅ ꯀꯣꯏ ꯍꯥꯏꯁꯤ ꯆꯨꯝ..." ꯔꯕꯩꯅ, "ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯨꯄꯤ ꯐꯪꯗꯗꯅ ꯁꯤꯡꯒꯜ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯞꯆꯣꯕꯤ ꯑꯣꯏꯒꯦꯔꯥ ꯅꯥꯆꯟꯕꯨ ꯃꯥꯟꯒꯦꯔꯥ ꯑꯃ ꯂꯩꯍꯧꯔꯤꯁꯤꯅ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯔꯛꯇꯣꯏꯅꯤ ꯀꯩꯅꯣ." ꯔꯤꯇꯥꯅ, "ꯍꯩꯃ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤ. ꯍꯩ ꯌꯥꯔꯦ, ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤꯅꯦ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣꯆꯣ. ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯗꯦ ꯅꯪ." ꯔꯕꯩꯅ, "ꯑꯇꯩ ꯂꯥꯏꯔꯤ, ꯏꯆꯦ ꯅꯪ ꯃꯤꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔ ꯂꯩꯌꯦꯅꯅꯦ ꯕꯥꯖꯤꯅ ꯌꯥꯝ ꯊꯤꯟ ꯁꯥꯎꯍꯧꯕꯅꯦ. ꯑꯩꯈꯣꯏꯗꯤ ꯆꯠꯂꯦꯍꯦ." ꯔꯕꯩꯗꯨ ꯍꯨꯏꯒ ꯈꯣꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯏꯕꯣꯍꯜ ꯃꯃꯥꯏꯗꯨ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯇꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯏꯕꯣꯍꯜꯅ, "ꯍꯩ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ." ꯔꯤꯇꯥꯅ, "ꯕꯥꯖꯤ ꯀꯩ ꯍꯥꯏꯒꯦ?" ꯏꯕꯣꯍꯜꯅ, "ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯨꯏ?" ꯔꯤꯇꯥꯅ, "ꯑꯁꯤꯗ ꯆꯠꯂꯨꯕꯅꯦ ꯕꯥꯖꯤ." ꯏꯕꯣꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯈꯔ ꯄꯩꯔꯞ ꯌꯦꯡꯂꯒ, "ꯑꯁꯤꯗ ꯍꯥꯏꯗꯤ?" ꯔꯤꯇꯥꯗꯨ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯏꯕꯣꯍꯜ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, "ꯅꯪꯅ ꯆꯠꯄ ꯂꯝꯆꯠꯄꯨ ꯅꯄꯥ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯁꯨꯛ ꯋꯥꯅ ꯅꯣꯏꯗ ꯃꯤ ꯑꯣꯏꯍꯧꯔꯕꯗꯤ, ꯅꯣꯏꯗ ꯃꯤꯔꯛ ꯇꯤꯜꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯊꯝꯂꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ?" ꯔꯤꯇꯥꯅ, "ꯀꯔꯤꯅꯣ ꯕꯥꯖꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ." ꯏꯕꯣꯍꯜꯅ, "ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯄꯨ ꯄꯥꯡ ꯁꯨꯗꯕ, ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯣꯔꯧꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯂꯧꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ?" ꯔꯤꯇꯥ ꯃꯥꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯤꯇꯥꯗꯨ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯕꯥꯖꯤ, ꯑꯗꯨꯃꯥꯏꯅ ꯃꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅꯁꯨ ꯈꯟꯕꯤꯒꯅꯨ. ꯄꯨꯝꯅꯃꯛ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ. ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯅ ꯆꯠꯄꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ." ꯏꯕꯣꯍꯜꯅ, "ꯑꯣ, ꯆꯥꯎꯔꯛ ꯁꯥꯡꯉꯛꯑꯕꯅꯤꯅ ꯅꯄꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯀꯁꯨ ꯑꯉꯥꯡ ꯅꯪꯅ ꯈꯨꯝꯂꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯀꯣꯔꯧꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯀꯣꯔꯧꯅ ꯀꯌꯥ ꯄꯤꯔꯒ ꯅꯦꯛꯀꯦ? ꯃꯥꯒꯤ ꯃꯤꯅꯥꯏꯔꯣ ꯅꯪꯕꯣ? ꯃꯥꯅ ꯄꯤꯕ ꯃꯃꯜꯗꯣ ꯏꯄꯥ ꯄꯤꯒꯦ. ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ." ꯃꯄꯥꯒꯤ ꯇꯥꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯔꯤꯇꯥꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ, "ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ." ꯇꯟꯖꯥꯗꯨꯗ ꯔꯕꯩꯁꯨ ꯍꯜꯂꯛꯄ ꯇꯟꯖꯥ ꯑꯣꯏꯗꯨꯅ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯔꯕꯩꯅ, "ꯀꯔꯤꯅꯣ ꯕꯥꯖꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯃꯤꯕꯨ ꯃꯄꯥꯟ ꯊꯣꯛꯀꯅꯣꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯕꯥꯖꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯕꯣ?" ꯏꯕꯣꯍꯜꯅ ꯔꯕꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯩ, ꯅꯆꯦꯁꯦ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ. ꯅꯪꯅꯁꯨ ꯃꯄꯥꯟ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯧꯕꯅꯤ." ꯔꯕꯩꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯀꯩꯅꯣ ꯕꯥꯖꯤ, ꯑꯩꯈꯣꯏ ꯆꯦꯁꯤ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕꯣ? ꯕꯥꯖꯤꯕꯨ ꯉꯥꯎꯔꯕꯣ?
Nachi mapan thokpra kupni yengu kaina ka ai ngamoi ko. Ibo halna nupa macha nang napa na hairibasi yararoidra. Nachi na mapan thokpra yengu haibasi nang ngamlaroidra ha. Masi mapan thokhan bayadene. Mana mapan thokladi ai maya mamangdane soidana chopa nangdaurini. Imanabasingi mamangda ai ikai sangoi hangdauribani. Rabaina koinone akoi bajina haisibo. Koi chesibu mimang tumang khangdana mapan pangthokta thoklabone. Madumadi ai sungtha thajade. Aduga baje masimasu khangbiyo. Mise mapan thoktradi sibani ko. Baji gi mita aikoi se angang oina ubai wane. Aikoi su pakhang leisabi loina pharabani. Aujikbu angang su amta natnadra kansida ichi na mapan thokpa kupna senau kaina ka. Ai ngamlai haisini. Senaga hairagana baji oina adum senabiyo. Ibo halna karino ne he masigi mahachandansina ngamliba mayamsibo. Noi aigi nakta amata leibirano loina chakro chalo. Aina haibana ama mana khumdorakpana ama. Asi haiduna makhongda tongliba chapal du setuna rabaida thomi. Rabaidu mapada hanna yenglamdana hotana chenkre. Ibohal sauna makhwang metuna leptuna yengduna lehawi. Nakan amaromdana yeskuldu magi chekondagi karakpa income singdusu mana hingsap surubada yamna chena duna lerambadagi kamdaunano khanbada matha yamna sare. Nahangi tata mapot anigi apunba senphamsisu saruk ahum thokpagi manungda ama chapchana watlisina kamaina none. Aina pabada soibra hairasu ngasaidagi hanjin ahum marirak sure aina yenglise chap manana adum lei kadaida chenaribano gyana matadrene tawrise. Swami dubu thabuk mafamda leramgadi chala. Yai school phone du lauthoklaga swami da call tawrai. Phone du paikhalaktre amuksu tawsili adubu adum pairaktre. Masigi angangsina kadaida ngu chatlibano phone ka pairaktrissina. Ai mama tabro nangbo isin glass amata puthorau he. Madu thaklaga ai wakhalsi khara ingbra yenge. Thambal ising glass ayingba ama puthoraktuna magi nupada piraga. Kaidawirage moi babong matha sana uida. Yai school na matha haibabu phajana sarabani. Swami ne senaba ekhoi gi chekondagi karapliba paisa se yamna khetna mankre. Masibu kamaina no aibu gyana matadrene. Thambal na kaino ne haisibo swami da phajana amukta hangbiyudana dude. Yai school na hangadawadu phone paidene madugi angangdusu. Thambal na kaigino mana phone paidridubo nate mana katawri jalo. Yai school na hai mathong waram khangdana achumbasu khangdana ne nachin yaudana adumaina ka hairu launu. Adubu ai handakti khara kupna senarage. Ai haujumak chekon chatke. Nang yumsida lengdana adum layuko. Yai school chekon da thuna lakle. Aduga swami gi office ta hana changlai. Adubu swami di office ta sulayamde. Kadai da layribano haiduna sum yengduna lakpada korau na thabak suriba adu yai school na ure. Maga thabak punna suminariba atay mayamduna ware haiduna urumda changduna ngaihak ta oirabasu pothaduna leinari. Adubu korodi mikup ama phawba pothadana magi mathaududa pukning changna thabak tu suri. Onthokna mathauna leina mating leina thabak suba ngambasi matomtanine. Asigumba misidi khusuman hena pigadawani. Yai school du koraugi manakta changlai aduga korau bu kaurai. Ibungo korau. Korau kanano haiduna non khalaktuna yengkhalakpada yai school oiramba aduda changsinlaktuna pabung haina khurumjai. Yai school na yare hagolo nangbu mayamna pothanaribasi sumaina ngaihak pothaba yadro nasadu sokpa tare ni nangbo. Korau na noklaga pabung aise yumdasu kharangana adum hanjabasida aigi nongmagi thabak sarukse loihaunaba na adum hotnajaraba. Yai school na nangbu nongmada che kya sage harisibo
Korona Chongadi adum sajaye pabung. Yaiskulna Karino ne harisibo Nongmada chek chonga saba Ataidi kayam saba janone Ipana chekon sida hek hotnarakpadagi nangna ahanbani Nongmada chek chonga sai harisi Ataidi chahum saba si yamalena Kusuman helo haribani Pare nangisu ipana khangna adum dawrakanida Ado nayamba swami di ude Madi kadai di chakraba Korauna Pabung ngasidi ta swami do Machanupagi sustinena la aroyena ngarang hairame Pabung dasu hairame hai Yaiskulna Hoinhe chummine Ngasisi magi machagi sustini ne Aidi ikawu kawredna Ngasay ayuktagi ipase Karigumba amagi mathasadana adum layuraba Ado nangi ngasigi kusumani piramabo kamay tawre Korona ngarang adum punna pibirame babu Yaiskulna magi purse-dagi lupa chani lagthoraktuna korauda piraga Se masimaga loksilo Nangi kusuman se ipana hengat pirabani Hayengdagidi chatret oina pirage Swami dasu babung na hairage Pare adudi nangsu thabok makha su jawro babung su swami hoigi sosti do amukta chatpina batawrukige Korona Hoi babung adudi nacha sumlei jawrage Yaskul su adum chatkre Korau su magi thabak sufam thokpa adum suduna leihore Rita hoigi imungdu punna numidangi chak chaminari ngaida ibo halna Rita da yenglaga Nupi macha Hayeng nangi nane lakani yumdagi sathokino nanena nanga sagadawba wari yamna lei haibani Rita kari sukhumde magi chak chapham thokpadu adum chaduna lei Macha nupa rabaida amuk onsilaga Hai nang aina haibadu khanglaba natra Rabaina chak tu chana khangibaji Rita chak sum charambadagi fuk haugatuna makhutto hamlaga magi kara changkhre